Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam di oiba maru oiba ipausing patukuna khanghanjari. Ahanbada Narendra Modi lakani haibadagi lengak semnaba Governorda pahomba haukrabra MLA ama amasung speaker na Governorda unaduna wari sanakre. Prime Minister gi khongchit kidamak Chuchampur amasung Imphal da gate tara sagadawri Kangla amasung Peace Ground da pangthokadaba mifamda mioi lising taraga manga amasung mapalomna taruk yagani haina panari. February 8, 2025 ki nungtil pung mari ga makai rom tarpada matam adu fawda layam kiba BJP na luching balenga ke Chief Minister na matam adu da Governor AK Bhalada pham thadokpagi cherol pisin kiba amasung masigi matung February 12 2025 tagi Manipur da President role talar kibadagi BJP gi khaktanatana party asina luching lamba lenga ki yauba MLA singna fawba Raj Bhavan da laktuna Governor ga chumna unaba khaktanatana ai baserol sing Awa pisin dunam yamgi anu balenga kama seman binaba khutnung chaba makai taksin krabasu center gi maikai digi president role gi ahan matha taruk ki matam loi dringai gi mangoina anu ba tha taruk amaga sandu hal padagi matam khara tumin lainaru matung tha asida prime minister Narendra Modi lakani haibadagi amukhanna Raj Bhavan da changduna governor da anu balenga semnabagi pawhomba haunarak labra haibagi wahang hangraki ngasi dubijung matung da BJP gi maru oiba MLA ama oiriba Airok SG Toksom Radeshyamna Raj Bhavan da latuna Governor ga mahaki office ta unakhre nakal angi mifam asi kari karam maram da pangthokibano amasung kari phongdok nakhibage haiba chap chana khangba ngamdri hairi adum oinamak tha asiki ani suba chayolda Prime Minister Narendra Modi gi Mizoram amasung Assam khongchat ki matung channa Manipur da su pung kharagi oina laklamgani haibagi tamak state lenga ki maikai dagi sem saba hawgai ba asiga mari lenana karigumba Prime Minister na soidana laklabadi miyam gi Nut singi lengak ama semhan binanaba Governor da taksin ba oiramgani ajanari adubu MLA na Governor unaduna sanakiba wari matangda official oiba paw phangba ngamdri hairi ngasi nungi jungba matungda MLA asina Raj Bhavan da lakuna Governor ga unaduna wari sanara matung until pung marirum tarakpadana Manipur Legislative Assembly gi Speaker Toksom Sitabratasu matanta lakuna Governor ga unaki amadi wari sanaki hairi nakal animakna pungkhai Paninchit sanaki wari asigi chap chab maram amasung mafam singsu khangba ngamdri adubu speaker na Raj Bhavan da changkhiduna governor ga unaduna wari sare haibagi paw tabadagi Raj Bhavan gi main gate ta pawmi kharana speaker na Raj Bhavan dagi thokpa ngaiduna lainaki adubu speaker na di pawmi sing na ngairiba main gate asida thokpagi mauta Raj Bhavan gi awang khangba gate lom dagi thoklaga chatki ngasi mahangna governor ga unabagi maram amasung kari karamba hiram da wari sanakibagi haibagi matangda wafang amata phongdok lamkidi hairi Amaromda Prime Minister Narendra Modi na tha asigi ani suba chayolda Manipur da soidana lakani haibadagi haukiba thangji numiki ayupung 13 rom tarakpada Secretariat South Block ki main conference hall da Chief Secretary na yar lagduna Prime Minister gi khongchat asigi matangda lakhot kadaba section thawang sing yauna sem sagadaba thabak thoram sing putoktuna khanakre hairi pibam asida khongchat asiga mari lenana thabak thoram sing paikhat kadaba loisang singi makok thongba official sing na saruk yaki hairi Pawse asina thajaba yaba mafamdagi phangba pawna haibada Prime Minister Narendra Modi gi khongchat asigi damak Chuchampur gi BSF ki camp ta laiba helipad ki changpham oina district adugi Peace Ground gi changpham da tongan ba loisang singna ningthina laitinglaba gate sing sagadawri punna gate tara sagadabagi manungda kangla manungda changadaba santhong amasung thorkadaba santhong yauna nitai pa chu thekta laiba BJP gi office khodam lerak machin Kwaitel ningthem kol amasung Harvard School gi crossing sing badasu masu mamen sing sinaba gate sing sanaba thorang lakhot le hairi aduga Imphal airport gi kangla faw gi manung dalai ba tidim lambi paring amadi Chuchampur da BSF ki helipad tagina miyam gi mifam pangthokada mafam faw gi mark lai ba lambi sing nahaunana koilas thaduna nalhanba median sing machu sangmana singbagi thabak singsu pangthokani hairi Prime Minister gi khongchat manungda Imphal gi kangla amasung Chuchampur gi Peace Ground pangthokadaba miyam gi mifamda mathangsin mioi lising taraga manga amasung mapan lomna taruk yaraba yai haina panari amaromdana rifleman hatpagi case da Matei manao fare haukiba thangje numita Chandel gi Solan Kuldagi AR gi rifleman AS Rejoition Tangkul chahi kunga mapan abokpa AS Mara Tangkulbu puduna hatkibalgo ki matangda police na lakhotpa case ka mari lenana chenabani haiba Matei manao fare hairi faraba singdi naharu makha patagi Tenshibam Prem Kumar LS Ravi chahi kuntraga mari apokpa ki Kirani LS Chiron amasung mahaki loinabi Ichan Thoi chahi kungatare ni hairi thaudo asibu Chandel district headquarter da head office oiba Anal Naga Tangti
गी माइकैदगी अकनबा मोंगदा यानिंग फोंदोक्री मरा लेरबा मियोइसिंगबु ट्राइबल लॉगी मतुंग इना चेराक पिगदबनी हाइना मखा तारकली मखा तारकपदा टोमटोम चनाना उकिल लेकद्रा नत्रगना नेकलोइद्रा कुमजा 2002 दा थौबाल PS ना लखोलपा केस FIR नंबर 2/1 2002 गी वाइल मरी लेना कोर्टा मसा लातबदगी थौबाल गी स्पेशल जज NIA ना प्रोक्लेमेशन फाउबा लाउथोखरबा हाइरोक पार्ट 2 मया लेकाइदगी मोइरांगथेम टोमटोम सना LH टोमटोम चाही निफुगा तरुक अपोपा M टोमबी याइमना NIA गी केस असी मायक ननबगी दमक माकी माइकैदा लेपकदबा उकिल नेकद्रा नत्रगना नेकलोइद्रा हाइबी वाफम थोरकली मरमदी महाकु ngarang कोर्टना इशू तौबा वारंट नोटिफिकेशन गी मतुंग इना पुलिसना फारगा ngarang nungtil pung mari rom tarkpada केस असिगा मरी लेना स्पेशल जज NIA थौबागी कोर्टा हाइरोक PS की पर्सनल सिंगा पुथोरकी बनी पुलिस की माइकैदगिसु महाक फारे हाइबसी महाकी लोइनबी अमदी अपोकपी ममादा कहनकी अदुगा महाक मसागी माइकैदगिदी कोर्टा महाक ब्लड प्रेशर वांगबा अमसुंग शुगर वांगबगी खुदोंग चादबसिंग मायक नरी हाइख्रबसु लाइना अनि असिगिदमक महाकना चाबा हिदाक लांथकसिंगी ममिंगदी कोर्टा फोंदोकपा ngamkide अमरमदा कोर्टनासु महाकी मेडिकल चेकअप पांथोकपगा लोइनना चांथकनबा खंगलकपगा हिदाकसिंग फंगहननबा डायरेक्शन पिकी अदुम ओइनमक ngarang महाकु कोर्ट असिदा पुथोरपदा उकिल अमत्तना महाकी माइकैदा लेपकिदे हिरम असिगी मतंगदा महाकना अपांबा उकिल अमा नेकपा याय नत्रगना फ्री लीगल एड की खुदोंग चाबा लौरबा याय हाइना फोंदोकपदगी कोर्ट की माइकैदगी लीगल एड डिफेंस काउंसिल दा पाव पिननबा डायरेक्शन पिकिबनी महा केस असिगी मरी लेना था असिगी तराग हुमदोइदा पुथोकपदबसु सेकेंड सैटरडे गी कोर्ट की छुट्टी ओइबना था असिगी तराग निथोइदा पुथोकनबा कोर्टना सजीवाग जेल गी SP दा डायरेक्शन पिख्रे वीडियो असि पाउदमदा सोखिलाम खिबा यावबसु नापिगनी चैनल असि बुनुक्सि बिदिना शेयर अमदी सब्सक्राइब तौबिबिदम हाइनिंग थागत फोंदोकसरी अमदी मखा ताना म्याम गी सेवा तौबो ngamba ओजगे